October ahumda yuki pung tara mathoi lagi nimit yuba pung tara nithoi phawba human chen sembagalo na slogan kaya lauduna CAB ki mayokta khongjang changsilagani haina man pack ki mai ki phongdorokni Naga peace talk ki warasin kari wara pa yabi habi matanda Manipur leriba political parties ngoi ba khanani na bagi alert meeting ama USAM na sindura pangthok Tuition ki oza matongan ton sexual assault ki case mapanda maralai rehan special search box o ipalis na saitani fan kaisu samta lain na ba yathang pikre Minister oina laiba phangki ka khangdri ngeida CM Berena atop political parties li MLA khara nauna BJP di yaw saki hair pe haina phogor ngi se angang phawi haina CLP leader okram ibobi na phongor rei Environment yauna akoi bigi fibam luna na thambata na pongning wakhal thamoi su luna na thamsi haina mahut minister T.S. Shyam Kumar phongor So, malayang mapamsin batong napangtong na po Manipur na so ahaloy na masingin namin International Day for Older Person di Torop Pantong Kay. Maya mo kurumzari ito niya biri bas Impact News niya ikikitaw so na hosyo pong zasi pawi maroy pao sing miyam na pizari. Lali ba October ahumda state asita sa manaba pong pamda human sen siyambagaloy na slogan kaya laudo na. CAB ki mayok tas khongjang sangsilagani hana man pack convener yumnam sa dile kumar na phongdorokli ngasi kwakaitel laiba kwakaitel girl high school da man pack sindra pangthok ki paw pimpham amada dile kumar na makhata na hai khongjang asi hana dagi CAB ki mayok tas sangsilak ki khongjang gi makhata ba saruk oina sangsin bani hari ba khongjang asi da Manipur da riba praja section khuding mangna amatu oina saruk yamina se CAB asi pass tawani hana center ki lusing ba singna kaya khana phongdok pa laikhrabani asi ki maphem asida CAB na Manipur yauna north east da karigum amada amata so khaloi North State sigi oina close ama hapsin gani haiba center ki halusing basing double standard oiba wafam sing thajaduna ningai dana like thokpam thokte haiba si man package up saba wakhaloni haukiba April thagi amadagi ahum phawa man pack na yumbu oidana pangthokiba ahan ba North East People's Conference 2019 na sengkiba North East Forum for Indigenous People NAPEP ki ahan wa Central Executive Council meeting ama sahi asigi sadar kunmanga da Kohima da famki mifam aduna laliba October ahum dagi hauduna North East ki state pumbada CAB mayok tam yang gi oiba khongjang sangsin ba wareb lokhi wareb adu thabak to onthokpa oina tang ahum da state asida sapmana ba pungpham da human chain semgalone na slogan kaya lauduna CAB mayok to khongjang sangsin gani khongjang asida euki pungtara mathoi da miyamna magi tukan kaithel potpham school college gate wang da thoktuna human chain semdana lep laga euki pungtara mathoi makhai sapsana taba matamda kangsi khingduna CAB mayok ta lep li haibi ahoba slogan laugani asumna pungtaran thoi phawa khongjang adu sathagani haiki ayuk ki pung tara mathoida chap chana miyam ase pareng lengaga human chain sembaba matungda ayuk ki pung tara mathoiga makhai hek tawa matamda posta or any yota yona yairaga ahawba khonjel ama Manipur sinba thungna hauhallakanda madugumba kangsi do miyang mikap thopagi kangsi ama khingakanda CAB yaningde khoi CAB gi mayokta lei haibase masi Manipur miyamna unnadabagi damukta asigma khongjang ase changsengani kangsi khingba asina minute ama chatharaba matungda slogan kaya laugani ayuk ki pung taragani thoi hek tawa matamda akhoi khongjang ase loisinba haidana manpack ki maigeri gi thamjari awangno poklamdam gi oina su makhoi gi apama mongda numit sida protest mayam ama rally mayam chakadamni Mizoram gi di Amit Shah lakpa matamda bondum haidana sibada setpa phanek adu setlakanda Amit Shah da dead to CAB dead to Amit Shah haidana madugi protest tongi sem saba loikre Naga peace talk warasin kari ora pa yabi habi matang da Manipur da leriba political parties sing oiba khana ne bi mifam amanga United Committee Manipur UCM da sindra pangthokre all political party alert meeting on possible settlement of Naga fish accord have hiram da pangthokre pa mifam adu da Naga fish talk asigi warasin purakpada Manipur ya pun bi saktam kahen be yaro haba yauna September 18 da Manipur miyam na lawkiba tongan ware manga adu amukhana reaffirm tokre warep sing adu di
adugi manungda maroina India laingakna framework agreement ki waroisin purakpada Manipur miyam amadi Manipur laingak tiki mangsauna na yaba lawdana Manipur manungda thabak amata paikhatpa yahandaba amadi India laingakna NSN IM na matam kaya gi mamang digi tanduna laglaba nagata pa mafam sing punsinba natraga greater autonomy pibagi wafam thabakta onthorok labadi Manipur miyam na yabagam loi haiba wafam sing yauri Palace compound la ibala myan masang da bangtok ki bimfam da BJP MPCC NEITP LJP CPI CPIM MPP MPC amadi JDU ki bihus sing saruk yakhi mifam da saruk yakhi ba BJP Manipur Pradesh ki spokesperson STK na impact news da phongtorak pada Manipur ki territorial integrity kai bi yaroi hai ba BJP ki khongpham lengdra leiri loina na naga peace talk asigi solution purak pada Manipur ki interest sok pa yaroi hai na party na thabak tauri India government na su Manipur ki integrity ka heloi hai ki thaja pa pirak pa lekri hai na phongtorakhi पार्टी की साइड की अदम हारिबा कनो सिंग सम तक्सिन दन लाखपनी मरम जे ओसिक मयाम पन मक पामनरिबा मणिपुर की सेंटिमेंट से मसे लोइन मक पार्टी की साइड की प्राइम मिनिस्टर थमी उनरग थमी वारी पुन मक तवी लोइन मक पॉजिटिवली अदम लेनै हाइब तारे अदु मरक सै तालिबो कांगबु सिंगदुना वा अदु ननि आइन हाइजरिसे मोय एनएसएन आईएमसी सिंसियर ओइद्रब्रा मरम जे अदाइदु दा फ्रेमवर्क गवर्नमेंट लाइक मतुंग दा होचिपु सेपरेट फ्लैग सेपरेट कॉन्स्टिट्यूशन नाइदना याररो दो पोट मु थांजे लैसे हारिबा सोल्यूशन से लाक्तन नबगी तोपा लंबी मद चलब्रा हाइबगी सिंगना बलै सेंट्रल मार्केट थाजा बाइसी मयामना हारिबदो अखोगी इंटीग्रिटी काइबे यारो हाइबा मसे 19 कनोदगी हौना 96 दगी हौना अखोगी मैनिफेस्टो हाइ तारे को अदाइदु दादम यावरग लेबा पोटनी अदु हजि पाउडसो दगी लाइन दगी हाइडोप लेते अखोई सै जकाइसो दगुंबा इंटेक अदु लैगनी को Amaramda political parties ki mifam madu saru yakiba Manipur Pradesh Congress Committee ki spokesperson Hareswar Goswami na phongdor khibada Congress Party na ngasi phawbada Manipur yapun ke saktam kahena na thamna ba hona dana lakle komjale sini tarada NSN IM ki lusingba case muibhana Manipur da sang na bahona rakda matamatu ki Congress langang na state asida muibha sanghan khide hai na Congress na paikalakpa thabak thorom kaya phongdokhi loina na top political party ki mihut sing na su naga face accord asina maram warga Manipur yapun ke saktam na kaiba pirak tana makhoi makhoi ki oiba mot kaya phongdok nakhi Manipur se खाइदो कुसुंगा याद पोट अमनेबा मर्जर एग्रीमेंट से मणिपुर के लरिबा बाउंड्री सिगी मतुंगिना चपचाना अदुदा मर्ज तोबनी अदुगा लोइना लोइना ना अखोइगे निंगथौना अखोइगे कल्चर की ओइबा अदुगा अतै अतै लाइनिंग लाइसोंगा मई लेनबा माना मदुगी हुजि हुजि चुमकोक ओइरी हाइबा करिगुम्बा अखोइदा टेरिटरी काइदरगासु सोशल इकोनॉमिक एनी चेंजेस लाक्तारंगादी ngasai मणिपुर की निंगथौगी स्टेटस तुसु काइरकनी अदुगा मतमदुदा मर्जर द लैगिबा बाउंड्री दुसु काइरकनी मरम अदुना करिगुम्बा मखोइना मसिगी थबके तौदारगदी मर्जर एग्रीमेंट से नल एंड वॉइड नि आइना मणिपुर स्टेट असेंबली न वारे लौगदबने मदुगा प्री मर्जर स्टेटस दा कोइ हंजनबा होनगदबनी हाइबसि सिमसोइ थमजनिंगी Tuition ki oza ma tongan tongan sexual assault ki case ma pandamara lai hai na special judge Pokso Imphal ki judge Maibam Manoj Kumar na lauthok raba matung ngasi sahi tarani pan kaisum sangd lain na bayathang fikre judge na mara lai hai na lauthok raba misak adudi Imphal West district ki Imphal East district ki manung sanwa kyam gai me lekai dik waikom abungoton sahi kuntra apok patombini ingkom jale sini tara tarukta tuition center amada oza iba abungotona mahiroi nupi masa ma sexual assault tobiri haiduna mahiroi adugi mama na Imphal East Women Police Station na complaint torpatiki father na case satharaga lakibani case satharingi marakta ozasi mathakta tongan mahiroi nipan gi bung manungna makhoi gi masa sing da sexual assault sathaki haidon complaint torki tungda Imphal East Women Police Station gi sub inspector na abungoton gi mathakta search in mapan thangatuna case makata na sathadun lakibani abungoton bu special judge Pokso Imphal East Pokso Act ki under section 10 gi makada mara leiri haina block torkibani maral gi matungina abungoton bu sahi tarani pan kaisum sangda leina na bamasung case khudingi fine oina lising manga tina na court na yathang pikibani sahi ani gi mamang da N10 amadi SP tablet ka konana phakiba miyoi ani ngase special judge ND NPS FTC ki judge S Tara Devi na mara lai rehen lauthokre kona mara lai rehen lauthokraba miyoi ani adudi Thawal district ki manung san balilong taren makhong de MD Sabuddin Saini phu apokpa MD Nazmuddin amadi Mrs Zubairia Begum sahi kunthra mapan mapore MD Sabuddin ni harbe miyoi ani asi income jale sini tara ki January kunda N10 tablet lising tara mapan amasung SP tablet kilogram nipan gram satrum kunthra konana noni dagi phakibani NDPS ke special judge da masi ngasi makhoi ani mathakta witness mayangi warol amasung makha makhoi masa na yaziki wafam sing adu da yumpham oraga makhoi ani bo NDPS Act 1958 ke section
21 amsung 29 ni makhada mara leire hana laukthokhi maral gi matungina phanggadaba sairakti laliba October 9 da laukthoknaba judge na matam lephi masa phauba se minister oina leiba phangkigadra haibagi asoba wahang ama hangnaraklingai cherak asida hokhiba setwa kunmari da pangthokba thorum amada se minister and berena atopa political party singdigi MLA khara nauna BJP ri yausage haina haijarakle haina phongdokhiba se angakpa phawi haina sel piliter o ibo bina phongdorkle hiramaski mathangda ngasi BT rota leiba congress bhavan da pangthokhiba paumi sing unaba amada ibo bina makhathana hai hauzik paliba BJP na lusing lainga kasi hek semlak patagi hauna India ki constitution bu singnaduna atoba party tigi MLA kaya niyong kai na lausinduna semba hokraba party amani hauzik na amuk lainga kasi diyawa BJP ki MLA sing asisu masa masa ki khudong saba lumdana laikhibadagi laibak miyam ki thabak toba ngamtri haina miyam na ngangnari bani masigi mathakta BJP ki MLA sing na si minister and Biren si mahang na miyam na thajaba pikhiba thabak sing thabak oina pang onthokpa ngamdre maram asina anawa miyo ema pu si minister oina sinbiu haina center ki lusing basing na taksilibani taksin basina maram warga si minister ki phamasi aruba phiba mamda leiri maram asina lainga kasi makhatana laikhigatra natraga leiraroidra haiba amakhang dabagi phiba amada leiribani asiguma tanza asida leibak miyam da samamnaba yaba wafam ama si minister na phongtorokpa asi ngaktaba ngamde Congress party ko ina hojil leiriba MLA kunna se atoba party amata da satkadaba leite party asi lisi ni kuni thoi da pangthokadaba general election asida set ni phumanga da gi tadana mai pana bakkan sem sadana leiri haiki ngasi ki paumi sing unaba da Congress party ki MLA sing amati MPCC ki lusing makya asu sarugya khi Governor sina amu invite tawine si constitution se protect tawge na laiba sina Congress tang ngarang da election haido ka gi du minister oina wasak pada baton tawni si loire ba si kaya yamna thaksin nem khrabno yingbiyo aduna sigum maina tawba sason si khoi karimta khoi kala ubusu laite praja singi phajana leipak seba tawbiyo Manipur gi praja sing nungai hanbiyo Congress manung da lairiba khoi khara haiba tare laijari ba se khoi upsel lingjen manana yam solidly unitedly matam matam gi issue la khuda as a responsible opposition among oina khoi issue sing si phajana khoi thengna ba haiba se khoi gi thauni environment yauna koi film luna na thambata na tana pungni wakhal thamoi su luna na thamsi haina mahut minister Syang Kumar na phongdorkhi jati ki mapa Mahatma Gandhi ki mapok numit ki mangoi na mahut department IMC kedo fire service amati kaitel phambi sing pundana khwairaman kaitel da lamtu sem ki thabak to wafam asi phongdokhi bani October ani jati ki mapa Mahatma Gandhi ki mapok numit asibu kungang sahar khai dan laibak asi mafam khuding makta jati ki lubanan banumit haina falan tawduna lagli thamoi sengba lubanan ba amsung akoi bi film ngak tona thamba haibasina maleng gi leba kaya gi lamjen tadarakpada maik pak pangamgari plastic polythene sina ba haibasina environment sogan bagi matakta akoi bi film da henam onhan na ba param oidi haina sapung dokhi Father of Nation Mahatma Gandhi na habi na mapokta adu makha sa thaboy na ngasi di tungi mingon sing na makha sa thana thamoi seng na lepa ngapada amadi thamoi seng na miyang seba tawbada thamoi seng na environment lunan thambada daite changi hadana magi pon misida koi hayeng Gandhi Jayanti haina khangna ba sigi mangoi na Imphal gi moroi ba city amadi Manipur gi tongan ba koi khumgangi town sing amadi town macha sing khumgangi village myam lunan ba si koi sengtoi masimak Mahatma Gandhi na takpiramba magi pamja thabo adu ngasi gi minona matung in mani chatpani masim apabai khudam ne Governor Nazma Heptula na National Cleanliness Day su oriba Mahatma Gandhi ki mapong numit Gandhi Jayanti na lakpada lamdam sing miyam da yafa pausel pirakli Governor maha ki pausel da Mahatma Gandhi na laibak asibu pritus ki phiba nung ki ning tama phangna ba non violence bu khulai wena sidan laibak miyam ulu singki miyam gi damak ta lekhi Mahatma gai sama yang kai subong pokumona lakpada maha na nung si sanan lebina ba ngakpi hebi ki wakalona du tung induna sasi herkli Minister and Berena so Mahatma Gandhi ki mapong numit Gandhi Jayanti ki miyam da yape pausel pirakli Minister na ki pausel da numit ase India pumba laiba ki lunan ba numit haina pangthokli numit ase da Gandhi na salamba wakalona da satnai khoi gi mang da tariba pal mayam ase thengna mina se ma ki wakalona da sangsinduna Mahatma Gandhi bu ikai kumna bu si herkli
India ba British loilam laikak mayok taning tam khongsang losing dron ling tam prakhiba Mahatma Gandhi ki samyang kai subam pokumon lakpada CAF and PD ki minister oiriba Karam Shyamna status ki miyam da yaifa pausel pirakli minister Shyamna mahake pausel da Mahatma bu ikai kamna pulak pagaloin na laiki da basi mapokumon nimitta Mahatma Gandhi na mangzaramba lunan ba ing tappa amatoiba haipa wakalon adu sawase miyam na Swachh Bharat Abhiyan bu sawatuna October ani pauda lunan ba India wahela se harli Leibak asibo British ki laingak mayok ta ningtang khongjang lo singdra ningtam purakhiba Mahatma Gandhi ki samyang khai subam pokumon Gandhi Jayanti na lakpada works minister thongam beswasin na status ki miyam da yaifa pausel pirakli Maling maphan sin batung nang ngasi kinamit asibo ahloy raba singin mi International Day for Older Person haina palan taunapagum Manipur dasu Thoramasi state ki thakta lamphela laiba Directorate of Health Services ki campus ta pangthokre Thoramadu da iroina na World Heart Day ki thoram su pangthoki thoramadu Directorate of Health Services State NCD Cell National Health Mission Manipur amasung District NCD Cell Imphal West amasung Imphal East sidra Manipur Heart Foundation ka kusam nadra pangthoki bani thoramadu da saruk yakiba Health Services ki Director Dr. K Razo na phongtorakpada Cancer, heart disease, stroke, diabetes na singbal longna da balaina sing nabagi sang ase malem di hengkalakli hariba laina sing asiki manungda heart ki laina asina khwaidigi Nagan balaina makhalam orakli masina maram oraka heart ki laina dagi ngak thok nabagi pandam da World Heart Day ki thoram pangthok pani loinana aloiraba singda narakpa ya balaina sing ngak thok naba madi makhoi bulu luna sana to pinabagi damak older person day ki thoram pangthok pani haina phongto rakhi thoramadu mari lainana aloiraba sing masa mau phana lehena gi pandam da laughter therapy yoga amadi music exercise pangthoki tungda heart ki laina khangdok naba screening camp amasu pangthoki The Pitribida Hojiki #1 killer or say cardiovascular disease, heart ki disease no oikalaba. Masi yakwena di kangdana nayabigi symptoms laitana heart si anytime heta narbi anytime attack torbi wangang nge so heart attack torbi ta CBI aduna heart ki importance adi mati yakoi gi haksang di yam important orakwa. Masina yakwena karmai tong na prevent tawgadagi habise parjamyam da khoina ngasi awareness pi baneba. Masiga loina na yakoi gi elderly ahlu ebasing sibo koi kai komna waina ahlu ragadi nabi abji muscle sondrakani depression lakani diabetes lakani blood pressure wakani adigi ma joint ki ana lakani ising chapadu ngai roi and koi district su geriatric care aina hosan sing da bechi hangdoktana koi alur basing sibu care tongna binamta yakoi hangdoktana sem sadan lejare Senior Citizens Forum in Palace Wangkai Kaitila Sami na Sinranga International Day of Older Person 2019 state da sigitak ta pangthokre aloiraba sing manung sina haraw na thambana makoi ekoi gi ithaw oisi haina Lok Sabha MP R.K. Ranjan Manipur pian appeal tawkre Senior Citizens Forum na sindana Brahmapur na habam Dharmalaya hall da pangthokiba thoram aduga mari leina Lok Sabha MP R.K. Ranjan haikibada allaman singui kai khumna ba haibasi ekoi gi yelhung ngai digi lerakla sanabi amani ano balanga kasina sothara sing gi tengbang na bagi damak se minister haksal ge tengbang amdi Prime Minister Narendra Modi akhana ba pieng gi makhada pai khaliba Ayushman Bharat PMCAY scheme na lam na masi mioi kaya kana ba pipangam khre State asida ahaloiraba singbuning thina ngak senana ba thamnabagi wakhalonda laingaki makhata thabak tawba sinmi singna makhoi ga nangna lairiba ahal singbuning thini yangsinba natrabadi legal gi mating lawraga akanba action lawba haina policy sembal laikre haiki Samajda lairiba mioi khudimangse khwaidagi poorest of the poor do adu phawbada aikogi family ni aikogi imung manung ni aikogi member of the family ni lawraga Masi jab manaba equal treatment, equal respect, asi pangminaba haibusuna aikogi pandam ni, haiduga pandam aduda pays torgani handak Ayushman Bharat, amadi well and fitness of the nation, asina singba mayam, social welfare scheme mayam, all age the pencil, amadi even tongan ba, aikogi workshop life tala iba singdo, makoi dasu masigi facility is extend tawudana lai. Malayam gi ahlo reba singin mira si Thawal district ke tongan pham sing da su pangthok narki tharamasi Indian Association of Geriatric Mental Health and Care National Program for the Health Care and Elderly amasung National Health Mission Manipur ka kusam nadana Gwangwal da leba community hall da pangthoki Thawal gi Deputy Commissioner yauna Dr. Kiana Sarup yake ba tharamadu da ahlo reba singi health check up camp amasu pangthoki District Administration Thawal amasung District Social Welfare Office Thawal ani na kusam nadana malengi ahlo reba singi numida se Thawal DC complex da su pangthoki A Journey of Age Equality hai naming
ꯅꯨꯡꯒꯤ ꯑꯣꯏꯕ ꯄꯥꯎꯖꯦꯜ ꯄꯨꯕ ꯊꯧꯔꯝ ꯑꯗꯨꯗ ꯔꯤꯁꯣꯔꯁ ꯄꯔꯁꯟꯁꯤꯡꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯒꯤ ꯍꯛꯁꯦꯜꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯆꯥꯍꯟꯈꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯗ ꯈꯨꯗꯣꯜ ꯄꯣꯠ ꯇꯝꯈꯤ Senior Citizens Forum Singamay Matak Tokchom Laikai na Sindra Nipan Suba Oina Wolves Alders Day ki Thorom ngasi Singamay Matak Tokchom Laikai dalaiba YWO ground na pangthokre Thoromadik manung sana sarug yake pasahi para fumangagi matak dalaiba ahal singda Forum asigi maikeri ka sa makotol sing tamdani kai kham na potki loina na tongan tom na cultural program kaya su pangthokhi Kangpopi district so malengi ahal orebas singi numit pangtok na ahal orebas sing wikai kam naput create district administration na sindana DC office ki multi-purpose hall pangtok hiba taramata da district adu ki DC yaw na district official sing senior citizens forum kangpopi ki mihut sing amasung miyoy kaya na sarug yake taramata da tin ki miyam da DC lalit thambikai na ahal orebas sing bu masa masu sing na kaidaw nungda intok loy da bani haina pauzil ki Tungda lakatori bamirol singi namag drug free oy bakunay amagi wakalo namadi pandam share tong natana tongan balaybak singi marakta community singi marakta amasung agency singi marakta cooperation pinaba mati kusam naduna sanmin nabagi tangay phada balay hayna sa binis nong tanong birena phongtorokli ohomasi developing a comprehensive approach combating illicit trafficking of Afghan opiates and drugs situation in the northeast highway hiramda nomininis ban satarpa international workshop operation bigi tharamda phongtokhibani Semiron dalay hotel classic branding auditorium da pangtok iba tharam da sip gas ki warol pira duna CM na makata na hai workshop asid lawriba recommendation sing asina malang atay lebak sing yaw na lebak asida thengnari ba drugs ki problem sing asi thengna bada amasung thing bada so ba mating oigani masigi matakta workshop asina stakeholders sing da hen understanding lehen bagi matakta awareness lehen bangam lagani hai ki I have seen the recommendation and it found me very encouraging and it will give, if it can be implemented, it will definitely help in dealing the illicit drugs. I am sure the outcome of the conference, come workshop, will help strengthen our resolve and effectively deal with the problems in a time-bound manner. Yeah, just this recommendation is all points is very encouraging and I would like to support the resolution which you are recommending to concretize it. Power Minister T.S. Biswasina Power New and Renewable Energy Minister of State Independence Oy Pariba R.K. Singh Unaduna. State asigi hanati ki leriba mai infrastructure sing sindokna ba sel gi mating pithabina ba taksin kre. New Delhi da leriba Minister asina R.K. Singh in New Delhi Saram Shakti Bhavan dalaiba office da unakibini unabadu da Minister Biswasina R.K. Singh da state asigi housing leriba 33 KV power substation sing matang gasuna na sengkat na ba ayan ba substation sing hangdok na ba ano ba transmission line tingna na ba 5 megawatt ke solar power plant sing lingkat pada sangwa senpam sing power ministry na grano ina PB na taksin ki wafam sing adu muna taraba matung da R.K. Singh na ministry ki maiki di pang baya ba mating pangre na thasa ba pirak le hari Inako School na Education Rule India School Ranking 2019-20 ranking the co-education residential come day boarding school category da Manipuri Khwairi Makokthoma School ge award phanglagle award asi hokiba September 25 sungkumapan da Haryana gi Gurgaon da level lila Ambience Gurgaon Hotel and Residence da pangthokpa the Education Rule Ranking Award 2019-20 lan top ki thamda school asi principal in Sirs P Surachandra Singh da Kusin Narakibani Education Rule India Schools Ranking 2019-20 asi malang oina khwaidi sawba amasung kupthana chathaba school rating amani masigi rating amasung ranking asi tongan ba parameter tara marida lebak asigi high profile top school sing amai hen bada yenglaga pibani asi komna lebak asi khwaidi sawba amasung kupthana chathaba school rating amasung ranking asida Inako school na apun point lising masangwa gi manungda sarma pan yangkhai manga phanglakibani Manipur na India ki phiba nungda sankiba si lamda masiki pukhial sengdaba masagi oizaba thiba pama mioi khargi yamna sawpa thawin sin yawi haina Manipur gi saknareba historian Professor Enjoy Kumar phongdokre waham asi ngasi nongsup
Impal Palem Ima Apan Balup Nimpal Amadi National Identity Protection Council Nikona Sintana Merger Agreement 1949 Manipur and India Haiba Timda Nomi Oba Kananemi Mipamangasi Kasam Tong Antiam Nakai Community Hall the Pangtoki Patuka Mari Lena Fondo Kibani Manipur University History Department Haning Professor Enjoy Kumar Hakibada Maras Bodas under the Merger Agreement Quick Pinatuki Mamang the State Oba Constitution of Sam Miang Bihut Kilangak of Sam Kilona Maras Kumar Frio Bertana State Asigi Han Basi Minister Oiki Adabu Langak Aduda Opposition Okiba Congress Party Namakoi Oba Kodong Saba Kara Pangana Bahidana India the Langak Paikiba All India Congress Committee Kusam Naba Congress Kilusing Basingi Mipam Lamdam Asida Pangtokana Manipuna India the Pulabadi Yama Nungayam from Obitan Matam Adi Communist Namtabangani Hainamiam the Tazaba Piki Mathematical State Congress Party Lusing Basing Yamna Sabatong Silna Manipur State Asi India the merged Tokibani Okibiki Soba Masak Okibini Haiki Manipur Bharat the Punbase, Masida, Apena, Mapangi Kuchi Yau the Banati, Amasu, Manungi Kuchi Yau the Banati. Samapan, Nifu, Nipan, election Taure, election as the Congress Party, she could member Basingam Kabu, or Sarkar, Semangam the Badagidi, Masagi opposition Lega, Matamadugi, Maharaj Kumar, Rio Botanist, Miss Orga, Aduma Sarkar. Masidagini, Manipur, she Bharat the Pungadabani, who said. Masih kerana hawun kalau hai betul dah matematik Manipur State Congress Party na hawun lah. Yang na hai dise, masih aku na hai boleh. Buksen tina dah ba, aku ni marak ta aman abu mungkin dah ba, aku ni marak ta ay di pam keluarga lore, ay di kada ba pam keluarga lore, ay bu kana ni hari gadi, ay lebak mangasu yare na kan ba, adu ba elemen sing adu na Manipur se Bharat pun ne bagi adu iho usia sangat pahorok padi. Kaksing district manung sana laiba kongnang mari phang college lambi de laiba physiotherapy center amada ngarang ahing nongyai da ID ma pokhai khre impact news na phang pauda masak khangdaba singna thamlamba oigin haina singnaba ID du ngarang ahing nongyai matung pung 32 minute ni forum satpa matam de pokhai khibini kodong thiba nanglaba physiotherapy center hanglaba dukan adu kaksing kongnang mari phang bada laiba pukrambam angobi sai humpu ma pro velai khitraba joy kowa magini physiotherapy center aduna Naurem Nandrani masung Laisram Presojit Kobamio yani na salai bini hari. ID pokai pi thodok tolaba matung ngase yuk angan mada kaksing district SP Y Victoria na losing wani police ki losing kangbu amana laktuna. Yang sin bagalo ni na case am sulakat kre hari. Nakal manomda ID pokai han lamagi thodok adu pi yaring de phongtok tuna kaksing kongnang mari phang balikai adu ki nupi sing na wakan ifam sa thakre. Wakan mi pham loi sing aduna yum lakta bom pokai han bi ganu bom pokai han bi maram sengtok pi haina thawa flakar sing sizinaki. Lamsangi Praja High School la hokiba September 13 tagi hogduna October ani phawa sathagadaba single use plastic sizinaba policy haiba themda lamyan ba hizam irabot amasung Mahatma Gandhi ani ki thoram punna pangthok pas lamyan ba irabot miyam da maring marang ba oina ohan mani thong asi school authority na thuba matam da sayam miyam mangda sengtok katabani haina Kanglaipak Students Association KSA na pongdokre waham asi ngasi koyathong da laiba lobasi office da paumi sing una ba madal lobasi ke sports secretary K. Sanjoyna Pongdokibani, Paumi Singa, Unabada K. Sanjoyna, Makatana Pongdorapada, Lamdamasi, Anobu Kunaima, Purana Bohonabada, Asoba, Todang, Loramba Lamian, Mabu Horok Livatungi Mirol Singda, Lana Uhana Bohonabasi, Libak Timini, Haribas Kulasina, Lamian Bigima Pokumon, Toram Pangtopada, Matma Gandhi, Saktam Habli, Manam Miamda, Miam Kangna, Marilena Singna, Atubatam Sengdokatavani, Lona, Makoi Sing, Asi, Leva Miang, Mayok, the Labini Haina Pongdoki. Kesena laudun lakba mairosina tamliba syllabus amadi content yauriba paraching amadi punama ayamana nationalism gi oba wakhalon da tamba paranga to oriba si toktuna regionalism gi oba kan sagatuna Manipur gi leiriba losingba sing amdi thodo waring sing thodo watho sing matang da tamnaba gi taksan leiringai talak asida adugi ona taina onaba mawongda abadi nationalism gi oba wakhalon da sakiba yana bagi amadi akhogi lejeriba tasing singleba sing asibu maring marang ba mawongda uhanaba gi mawongda troliba se ya jaba ngamloi lona asing loba thoromasi bu sinbigriba school authority sing madi masigi takta leibiriba sing Director of Education S Education Minister lona lai mari na authority khudimangna masinguma tabuk thoromsing torbe sigi matakta miyeng sangbiduna amadi leibak miyam da kaidama asinguma tabuk sing tobirimna se sengdopret na sunising jari lona matung tarakpada su asingulba sai nagadoba tungi mirolna confusion o hegodoba tabuk sing asi tawidana widam tamuna su matik jaba action sing lokhopinaba apel tawjari
Matang sois da break am lojage break matung da National Voluntary Blood Donation Day 2019 gi mari leinen District Health Society Imphal is the Sindra Voluntary Blood Donation gi matang da awareness program pang tok pi paw madi Manipur masung malang tongan tongan ba i paw sing putun laksa ke impact ni sumi ta ton lebiu Mayam mukar taram nong sari palatina si makata pa paw mian da pisari Ningthau Rajar Sri Baigasandra gi laikhita ba numit meragi humni pan baning buning singbo ina Dwarka gi lai famlen kaya da miyang gi oiba lining khongsa satkre Nat Sankritan gi thong galgalonya na ningthau Baigasandra gi ayek pamitam da hikal laikat tamna pa matung da Dwarka gi gomti ghat da miyam tarpon haisoi katni kai khona botki banbayai Raja Sri Baigasandra Cultural Foundation asindana thas ki kuntaret ki Gujarat ki Dwarka lai fallen da ningthau Baigasandra gi sani kun ma thoirak suba laikhita ba kumon pangthok thona lakhe bari ngase ningsing thorom asi ki mangani sanba aroi bani bitta ningthau lai se masana jawbana lusing duna Dwarka gi Swami Narayan Mandir da lining khongsat aman lamsan ba horaga Gomti Ghata Tarpon Haisoi Kalaba Matung Dwarka Nath Mandir Tamna Laison Isai Tawal Tawtan Salaba Matung da Swami Narayan Mandir da Lamthong Pham Oiki Rajashri Bhagasandra gi Saniga Kunga Mathorak Suba Mana Laikhidabagi Adumba Puina Tithi Numit Ado Ngasi Asini Habidi Meragi Humni Panba Aduna Masiki Thauromasina Mapungwena Koi Mapamasida Dwarika Sida Masiki Damakta Koche Thauromasima Pungwena Pangthupa Lakjabani Si Manipur Lengbira Iba Tongan Tonganba Mio Sing Maya Mama Yaroga Rajashri Damta Ngasi Aroiba Hariba Gomati Dwarka Sida Ikona Tarpon Kasari Adu Rajashri gi Atma Nasu Thawai Mirian Nasu Ikona Hona Jariba Singsa PNB Dana Nunga Yai Tangdu Laitaba, Duma Iripa, Iram, the Mama Pinaba, Oisunu, when Masidagi, Tokraga, Muksu, Narang, Ekona, Jangaruba, Dwarka, Natki, Adumba, Equagi, Seng Laba, Sri Krishna Gaduma, Lai Sangaduda, Rajasrigi, Ayekpa, Hotuasi Yauna, Adugamagi, Tawai Mireldo, Atmadu, Yawe and Kanjaraga, Equi Parikama, Saraga, Tarpon Kapitomas, Equi Lucian Zagadoribani. Rajashri Baigasandra ki sani kumato subadiyat anniversary thorong mari leinen numin mangani suna sang pangthok kataba festival of Ras Leela ngasit ki kongba makha nanai bam laikai dalaiba Radha Mandap Mandop ta hodokre Jawaharlal Nehru Manipur Dance Academy JNMDA Imphal na sindana pangthok ki thoram adu da Lok Sabha ge bi Dr. A.K. Ranjan JNMDA ki Vice Chairman Professor S. Tombi amasung Seva Committee के Executive Member S. Maipak na sing bamaru iba miyo ikya na sarug yaki thoramadu ke mari lain na Lok Sabha MP Dr. R.K. Ranjan hai laikhiraba Rajashri Baigasandra asai Manipur kunaida kala संस्कृति की लमदा ख्वाइदगी साउना कंट्रीब्यूशन तौरम लमदा मसिदा पान के निंगथौ मनी निंगथौ वसिगी हक तक मालेमदा मणिपुर मसक ताक पयाब तोंगान तोंगा थबक कया पाइखल लंबासिना ngasiगी मिरोल फावबदा महक पु काव ngamnadri loinana ngasidegi hawdok katoriba ras lila ge festival asina miyam da mapung phana uhandra ras lila na manipur khunai de piriba pawjela su khangan bagam nagani haiki Motor Vehicle Amendment Act 2019 sanaba hokraba matungda Imphal manungda traffic police amsung city police ani kosam nadana park sana drive sataba hokre ngasi kaisam pata sataki ba drive adu da se sang sudaba helmet uptana gari thorpa masung glass ta tinted napsan bana singba fine thien duna tandi pi ba hokre sahi sudana gari thorpa singna mama pa kaudana sinaki ngasi sataki ba drive adu ga mari laina traffic police ki ASI JTN sar bana phongtorakpada traffic police ki volume hantanaba infrastructure sing sengwatana traffic ki sana kanglon ningthina sanaba Honorable Mio Kiana traffic niyam to guide on a gari tonari, Landamasida accident ki sangasi wankalapana, second Torangasi localapani, Masi Landamasida than India at top station the Soekasi Sanaba Hokre Hike. ngasi akhoi na makham sida drive tawjeri basi akhoi ki CTPS ka pullaga akhoi traffic ka pokana akhoi ki join tawraga tawjabane kham sida akhoi ki driving license yaudaba helmet uptaba amadi gari ki chang sudaba haitare ko gari da akhoi ki tinted glass nappa mari mari wana akhoi tawjeri si akhoi ki helmet uptaba sine gari ma chage fine je ayamba akhoi ki fine je akhoi na suna makak padi akhoi ngamdre anoba akhoi ki tholai ba 2019 gi sidate akhoi ki hana gi ari ba sidai akhoi na masida akhoi lupa chama dagi horaga lupa chamnga phoki manung sida akhoi na fine ka ke National Voluntary Blood Donation Day 2019 ga mari leina District Health Society Imphal asna sindana voluntary blood donation gi batana awareness program am ngasi pangthokre porampata laiba modern college gate gi voluntary blood donation gi paujel phu pareli ma Imphal District Complex laiba panchayat bhavan tamna laktana awareness program adu pangthokhe Zenins Blood Bank Officer in Charge Dr. Konsam Surjina National Voluntary Blood Donation Day 2019 ga mari leina miyam the blood donation tobi kanaba madi masina miyam miyoi kaya gi punsi kali haibna singba kaya asi khangan na awareness program ase pangthokpani haiki
हंदकी नेशनल वॉलंटियर ब्लड डोनर डे की डोनेशन डे की स्लोगन अमदी थीम अनिमक्सी पुल्लगदी एटलीस्ट डोनेट वंस इन अ लाइफ टाइम हैबनी अखोई मिपुंग खुदिमक पीबा याबा चाही पीबा याबा हक्सांगी कंडीशन लेरिबा अखोई खुदिमक से अमुमुक्तंगदी अखोई लाइफ टाइम दा ई पिरमसी हैबा पांडम सिदनी स्लोगन सिदनी अखोई नंगसिगी थोरमसी पांगथोइसे मसिगी नुंगी ओइबा अखोई वखलोंदी हानना ई पीरगा लेबिरिबा डोनर सिंगसु अदुम कंटिन्यू तौबियु अदुगा मसा फिट ओइबा पीबा याबा अमुक्तदी पीद्रिबा सिंगसु अहानबगी ओइना पीबा होबियु हाइबा आइडिया सिदनी अखोइना मस सिंजरसु हंदकी नेशनल वॉलंटियर ब्लड डोनर डे की जेनिम्स हॉस्पिटल की तोंगान तोंगान वार्ड सिंग दा लाइंग दोना लेरी बनाबा सिंग अमदी हॉस्पिटल से मथौ तोरिबा डॉक्टर नर्स अमदी अतै स्टाफ सिंग दा ऑल इंडिया पयाम ई इंसानियत फोरम AIVIF मणिपुर स्टेट यूनिट की थौमी सिंग आसा तकी पोलम सिंग यंथोखरे लमनम असिद खुंदामिनरे फुरुप सिंग मरकता नुंसी चाननबगी पाउजेल पीबा ओइदंग असि पांगथोकी पथौरम मदुदा जेनिम्स की MS डॉक्टर N जितेंद्र सोशल वर्कर अरिबम रियासुद्दीन सुसरुक याखी ngasi की थौरम अदुगा मरी लेनेना AIPIF की वांगालोय MD अफजाल अली नदवेना हाई ngasi ki thoram asi lamdam asida khundabinare furup singi marakta amato ina nungsi sana na himi na si habi ki pauzela ma kaloina na pangthokpani thoram asi ki makha tarak pada sullu pasina sindra blood donation social service na tongan tongan ba thoram kya miam ki tamak tauki kani haike thoram to ko mari leina na zenems ki MS Dr. N Jitendra na makha ta na haiki bada AIPIF na ngasi pang paikali ba khongthang asi yamna phaba khongthang amani thawong asikum na Manipur da leiba tongan tongan ba lup sing na su awana nanglaba mioi sing na mating pangbiu haike ko ngasi asa thak असिखक तन ब्लड डोनेशन कैम्प से तौजरकनी मेडिकल कैम्प फ्री हाइबदी यम लाइता लाइरबा मफम खुंगंग थुंगबंगमदब मफम दो अखोई चलगसु हारे मेडिकल कैम्प फ्री सिसु लगाइरकनी सोशल सर्विस अतो अतोपा थबुक क्यामुक तौरकनी मदुदा मणिपुर लैरिबा प्रजा खुदिंगमंगना जात बिजात खाइदना अमदी धर्म खाइदना मसिदा साजोक पिबियो हाइदना ऑल इंडिया पयाम इंसान फोरम की मैकैदगी हाइ निंगसिंगजरी ngasi AIPIF की अखोई मुस्लिम इचिन इनाउसिंगना जेनिम्स हॉस्पिटल दा लायेंग लिबा अनाबसिंग असी थुना फबा ओइरसनु हाइदना ईश्वर दा दुआ तौरगा ngamjaba uhai wahai khara अनाबसिंग असी दैसिदा यंथोकपा लाकपीबसे जेनिम्स की माइकैदगी अहाकना MS अमोइना National Highway Infrastructure Development Corporation Limited NSIDCL na October amati October kuntare phawba sathakadaba swastha hi seva campaign ngasi thawal da hokre campaign ado thawal municipal council ki office complex da thawal mela ground da phawba aikhoi plastic sijina batokla si hana paujel pu rally ama kolena hodoki rally ado NSIDCL headquarter ki director ANE oriba Satyabrat Sahu IAS amasung thawal district police ki SP Dr. AC Bomsani lamthake thoramadu da wangala dona NSIDCL ki director Satyabrat Sahu na hai Mahatma Gandhi की सही स्वामी यांखै सुबा पापो कोमन थरोंग बरी लेने NSIDCL न लमना मसी प्लास्टिक से नदब मफम अमो हेन ब कैंपेन से होबनी NSIDCL न प्लास्टिक से नरग किलोमीटर यांखै सांग लंबी सेम की थबक सु होरगनी मसीदा दरकार ओइगदब प्लास्टिक सिंग अदो NSIDCL न तोंगा तोन मफम सिंग की खोंगत कनी थबक असिदा डिस्ट्रिक्ट खुदिंगमक की डिप्यूटी कमिश्नर सिंग कसु पाउ फाउंडरे मरम मफम साबा यनगा प्लास्टिक हुंदोक मफम तरा सेंगलगनी प्लास्टिक सिंग असी रिसाइकल तौरगा NSIDCL न लंबी सेम दसु नगदबनी हिरम असिदा मियान नमतिंग पांबियु अखोई प्लास्टिक सिजनदबा लमदम अमा ओहेलसी हाइखि Manipur State Cooperative Union National Cooperative Union of India के sponsorship मखादा cooperative एस की partner for skill development हाइबा हिरमदा नोमी ओइबा district level seminar अमा सुसानपुर की बी भैंगम community hall पांगथोखरे seminar होतोपगा मरी लेने मणिपुर लेंगा के cooperative societies की registrar Robert Singh Khetrimin हाई हौजकी मतमदा skill development असे यामना मरु ओइरे लारिक फना लैबा हैबा मियोय अमा ओइरेगासु मसागे ओइबा तोंगान skill अमा याउजद्रगति कानादबा पोसक अमा पांखक ओइरे हाइखि मरम मसिना मिपुंग खुदिमगना मसा मसागा सानाबा skill अमा सोइदना थमगदबनि हाइखि थरम अदुगी मखा सथरकपदा National Cooperative Union Manipur chairperson Zina Potsamgamna role of cooperative in skill development haiba matangda miyamda wangangki Wildlife Week celebration के मरी लेने नसांतेल डिस्ट्रिक्ट तालम लके साग ओसेक सिंग वो नुंसीना लोइना सी फाबा हातो पीबा तोला सी हाबी के पाउजेल फुबा मियांग की खोंसत अमा सटख्रे खोंसत अदु सांतेल फॉरेस्ट डिवीजन सिंदन डिविजनल फॉरेस्ट ऑफिसर
Sandeli office की divisional forest officer की चार्ज पुरी तेनोपल की deputy conservator of forest ओरिबा इलांगबम होमेना लमथाखी district अदुगी महिरोय अमदी ओजा सिंह forest department की मियोय सिंह अमसुंग मियामना सरुक यादना खोंगसर अदु जाफौ बाजार फावरगा इंडोर स्टेडियम सांदेल दा लोइसिनखी मियांगी खोंगसर अदु लोरबा मतुंग पांगथोक पथरम अमदा celebration असगी मरि लेनेना होखिबा सेप्टेम्बर थागी कुनमंगा दा पांगथोक competition कया दा मकोक पथंग ताखरबा महिरोय सिंह मना मतम कोसिनखी Indo Myanmar border town of Morea the Hangba Abdullam Rehabilitation Center the Nipum do Suba some rifles in the Lem the Line Bigi Kama Pangtokre Morea Ward number 9 Guiti Bang the Labor Abdullam Rehabilitation Center the Labor Drug Addict Kumbudra Kibarakta Narak Payaropati Nipum do Suba some rifles Dr. Colonel Sandhya Rani Nalusing Kambo and lying Sataki Kama to the Lem the Lying with the Natana Hida Langtaksu Yantoki National Institute of Electronics and Information Technology Nelate Infal ki kuntra ma thoi suba foundation day compressor speed 2019 na ka patla bi tirasagit auditorium da pangtokre tharamatu da Indian Institute of Technology Guwahati ki director professor Dr. TG Sitaram Manipur lenga ke science and technology ki director Ibosa masung Nelate Infal ki executive director TS Prameswar na DIS members ngone sarkya ki tharamatu ko mari lena Nelate Infal ki executive director TS Prameswar na hai Nelate Infal ngasi phawda mahiroi kaya puthokre mahiroi singna certificate pai bakakta na thabak phangba yade certificate ke loina skill leiba khangba haiba mathau tai skill leitabadi job market ta sanapam leiroi masigi mathakta mai pakpa entrepreneur ama oibasu ngamloi maram asina mahiroi sina certificate ki mathakta skill leiba hai singba hai yam maroi hai ki IT intervention kai to bayawni not only education na kanataba irrigation do ABI agriculture do ABI horticulture do ABI any what not IT as an enabler when the society ki progress to IT as an enabler when hajari bako aduna IT ki satra sing da koi hajari si na koi be practical aduga be a be a solution provider problem da ngak da yeng hidana ne koi failures solution there are various ways and means to give a easy solution to a problem but if you look at the problem it will multiply the problem aduna ngang sing da ko taksar is solution provider or you be a solution provider or you hai jab Manipur State Legal Services Authority na sinna nomi oiba observance of senior citizens day ngasi mongsang dreiba always home na pangthokre tharamadu aduda Manipur State Legal Services Authority ki member secretary G Gaipusilu na home adu leiba ahan singa wari sanadra makoi na mayok na riba kudong sada ba kaya gi mata na khanaki loden Manipur State Legal Services Authority na home adu leiramba senior citizens na kudot poso tamki tharamadu da punami ni purom na saruk yaki मेरा की तरुणी पानबा अक्टोबर मरी तगी निमित मंगानी सुमना सथकदबा दुर्गा पूजा ना लाखपदा मणिपुर खुंदारे मरुइन हिंदू लाइनिंग सत्पसिंगी मफमदा धर्म प्रेमी समिति मणिपुर पांगन ताबी मखा लेखायना फादर पसेरो लमदा याइफा पाउसेल पिरकली थबाल पीएस अमसन थबाल कमांडो के पुन मकांबो अपना नुपा अमा रम बटल हांग बकया गलोने नमकुम पीस लिसिंग मरी गा सातुक यांखै कोना फारे फारब नुपा सि थबाल अथोप मावां लेखाय दिगे संगांग मयुम बदल कुमार सिंह सही निफु अपोप तोबनी रम बटल अहांग मसुंग मखुम सिंह अदो महाकि मयुम दि फाबनी हारी हजि सानबगी पाउदा मनांगथे मिबोबी मेमोरियल फर्स्ट डिवीजन फुटबॉल लीग ता ईस्टर्न स्पोर्टिंग यूनियन फेरेस कंपाउंड माई पाकरे इम्फाल डिस्ट्रिक्ट फुटबॉल एसोसिएशन में मकादा ngasi कुमलपा आर्टिफिशियल ग्राउंड सानखिबा लीगसी कुंठा तरुक सुबा लीग ता एथलेटिक ब्रदर्स एसोसिएशन खेटिगाव सानरoi मालेम ngan bana मैच की 93 सुबा मिनट ता पांजल अमा सनखरबा मतुंग सन्नुंग सिंथा क्लब के सानरoi गौलेन नसु मैच असि कुंठा मंगा सुबा मिनट ता पांजल अमा संदर मैच असि मायोंग नरिबा टीम अनि मगना पांजल अममम सनदुना मैच असि ड्रॉ ताकि सथरलिबा फुटबॉल लीग असि सानखिबा कुंठा 3 सुबा लीग तना
Eastern Sporting Union Palace Compound Sanare Tangawarna Maski Tarataru Kunmanga di Humdras Minasing the Panjal Ohum he man naso Maski Taranto Sung Yankai Mga Suba Minasing the Panjal Ani Eduga Razdan na Maski ni Putaruk Suba Minata Panjala Sandana Anta FC Yam the Laxana Panjal Tarusina the Mighty PK Income Zalisima Samapan Marpadratuk Tagi Hodana Barang Team will be sing Memorial Trust and Makada in Falas District Manusana Reba Football Team Trana Satariba League Tournaments in Sarukiari, Haying Satraki Football League Asigi Makata Massing Sadaragani. Kundramapan Super State A's Group Athletics Championship the KNSAA Moirana Mangsil Thadana Sali ngasi Kumalapa Sports Complex ke Manasa Dian Sanaki Championship again the 14 boys ki 400 meter race da I say Yugi RK Dayananda Mare case Anil Anina Golam the silver medal aduga SRY gi Manju Hais namna Manju Hisenna bronze medal loki 400 meter race men's often dana KNSSA gi M Alkenna gold medal lobungam kibagalona PRSC Konungzau amasung Sans Kumar Yadav Anina silver amadi bronze medal lobungam ki championship asigi ngasi sanaki ban 20 boys ki long jump ta VRS ki Pakasim Sharif na gold ideal club tera kaithel ki ke Boris na silver aduga LSA ki MD Tas Khan na bronze medal loki bagalona na under 14 girls ki long jump dana Rao gi A Anjita Hau gi A Kalpana amasung WSC ki S Anuska na gold silver amadi bronze medal lobungam ki Athletic Association of Manipur ki me makada ngarang digi pangthok ba hoki ba championship ase heng phawba sathakani championship asida Manipur ki tongan tongan fam sing digi lakpa unit kun manga digi tongan tongan ba sahi sing dalai beno pa amadi dupim sa sanore sam ngarom na sarkhyari hei makata sana sing sanaragani Ahan by Imphal District Level Fencing Championship ng City Pangthok Hokre Imphal District Fencing Association ni makada ng City Kumalapa Sports Complex ga auditorium the Pangthok Hokiba Championship asi hodopagi asamba tarmatuda IDFA ke President W Ranjit Imphal District DYASO ki Y Boni amadi PWD ke civil engineer oiram ba am Lokendra nagaloina na association asi masak nara bami oi kaya na sarukya ki championship asi ki asi sana ki ba cadet girls ki ip masana da KFA ke sanaroi ki Santrika amadi and Zenita ni na golam sung silver medal cadet girls ki foil masana da YDO gi and Dayarani amasung KFA ki Jessica O ani na golam di silver medal lokhi bagaloina na cadet girls ki sever masana dana KFA ki S Revika na gola tu LKYD gi and Mariana silver medal lokhi championship asi ki asi sana ki ba cadet boys ki ip masana da SLLLC ki S Kane amadi KFA ki and Benson ani na golam di silver medal lokhi bagaloina na cadet boys ki foil masana dana KFA ki case Yaipaba amasung okay Dennis ani na golam di silver medal lokhi Sathari championship asida district asigi manung sana laiba unit mapan diki nupa masa fencer yang kayum doy mandi nupim sa fencer kun thamanga na saruk ya baglo na hayeng makata ba bout sing sanaragani Ahum suba itomsa sing Memorial Super Division League ta KPSC kha posang mamamdi sai SSC ulawani mai pakre DSA Bestupur na sidana thasi kunithoi digi pangthok pa hokiba Super Division League asigi ngasi DSA Bestupur gi mini stadium na sanakiba tarasuba league ta KPSC kha posam ngamna NCYWO nus sai sirubu panjan mari ema da mai thi fiki masa se mai pakraba KPSC kha posam mami sadaroi S Prem sana mes ki kunthra manga amadi yang kai ni pansuba mina singda panjal ani duga L Singkhai amasung te Bijendra ni na mes ki ani amadi Budani suba mina singda panjala mamanga san ke sathar liba football league asigi ngasi sana ki batana mathi sob liktana sai SSC logi sanaroi W Dinku amasung L Jackson ani na mes ki tramari amadi kutre sob mina singda panjala mamanga sandana trukpu nambolu panjala ni senior mai thi pibungam ke tim tarung na saru yakhiba Bestupur Super Division League asigi makhata ba league match ani tha asigi ahum da sanaragani Commonwealth Judo Championship mana matum lauk rakraba Manipuri sanaroi singasi harau taram na okre British Judo Association asidana pangthok Judo Championship aduda India ki team da yauri balam da masiki lehau dagi hokiba top upopi wangsing wangoi dagi huidrom Risikantana men's 42 kg the gold medal ama maiba maya lekai maya Imphal dagi matum Rosevina na women's 44 kg da gold medal ama maya Imphal thana ani longbi dagi irengbam kalpana na women's 63 kg da gold medal ama lokipikal na maiba mamang lekai dagi maibam Rajendra na men's 55 kg da bronze medal ama lawrakiba Jodokan Singbo ngasi Imphal International Airport sanaroi sing ngasi imung manung amadi lekai gi mioi kaya na harau tiam na okay
Animal gym na status ki mafung kya da naha singbo masa mo phana lehna ki pandam da body building sanahan mi ki gym lingkhat ki saroga moina lamsang da gym asi ki branch ma hangdo kre at last fitness center haina mington by animal gym ki branch ado animal gym ki founder eba RK Beswas in lamsang ki haibong popi da hangdo ki ba gym aduna mafam adugi naha sing gym da sana ba sat pa matam da sel ting da body building tawba ngam lagani hairi Bangalore pangthokhiba age group swimming championship ta dingthokjam Wilson Singh na gold medal lawr kharba Kongbok Stance Club na nungai phongdorkli championship atu da Wilson na diving event ki 10 meter synchronized event ta gold medal lobungam kibani amarom da mahana 3 meter synchronized event ta su silver medal lobungam ki hari Revida Balatina si halan sa muna miyam na thamjari October 3 da ayuki pung maftra mathoi digi nimi jung pung train thoi phawa human gen sembak lena slogan kya laudna saving mayok ta kongjang sang selagan hana man peki mai kedi pung gorbi Naga peace talk ke warishin kari ora pu yapi hai bi mata da Manipur le political party sing oyo khana ni nabi alert page ngam UCM sin na pang thok Tuition ki oza ama tongan sexual assault case mapan da mara lai hana special judge Pokso Impal sahi tarani pan kai sun thamas laina na bayat ti kre Se minister oina laiba phangki kadra khangringi da CM Birena to political party sin MLA khara nauna BJP ti yawse ge haijarak le haina photo ki pase angak ba poi haina selfie ki leader okrami bobina phongdorli Environment yaw na koi bifim luna na thamba tana puni wakal thamoi silu na thamsi haina mod minister ti Siang Kumar na phongdorli amasong malangi mafam sin batuna pangtona pung Manipur da su aloi da pasigi nimin International Day for All the Persons ito pangthok